अहनबद मरोइब पाउ UCM की कुनगमंगा सुबह मपोक कुमोन की थौरम पांगथोखरे येलहोमी फुरुप मसेल की मरक्ता नुंगाइरोइदब वाफम हाइरोइदबनी हाइना UCM की YK दिरेन हाइख्रे अमदी इंडिया लेंगांगना चथरकलिबा प्रॉक्सी वार लोशिनब मियाम पुन्ना खोलाउ लाउमिनब लेप याद्री हाइना अमुको की प्रेसिडेंट एन संजोइन हाइख्रे खुरुमजरी ISTV bu meeting tabiri bu puno bu taram nokchari hojupau sandon bisari United Committee Manipur UCM gi कुनगमंगा सुबह पोकुमोन की थौरम पांगथोखरे लमफेल लेब UCM की ऑफिस कमिटी की प्रेसिडेंट फिराल चिंखलब मपुंग ओइबा थौरम पैलेस कंपाउंड लेब इबोयम सुमांग लीला संगलेंदा पांगथोखी थौरम UPF की प्रेसिडेंट एंड्रू पचंद्रा इप्सा की प्रेसिडेंट MB सेसोर निपको की प्रेसिडेंट ओ प्रेमजित अखोमलुप की प्रेसिडेंट एस संजित अमसुंग पांडम की प्रेसिडेंट वाई दिलीप कुमारना अथोइबा मिथुंगलेन ओइना सरुक याखी थौरम मरैबा की दमक थवाई थाखरबा थौबसिंगी मफमदा मिनिट अनि तिमिना लेप्तुना इकाई खुंगनबु उतखी थौरमगा मरी लेनना UCM की प्रेसिडेंट YK दिरेना हौखिबा चही इंग्लिसिंगनी सुपना अमदा इंडिया लेंगाकना मणिपुर की अपुनबगी सक्तम अमदी टेरिटोरियल इंटीग्रिटी थुगाइनबा लालोंग क्या चथरखिबदुदा मणिपुर मियाम की महूत सिंदुना मायोकनखिबा अथौबसिंग अदुना यादपिरम लिक्लम अदुदा UCM अमदी मणिपुर मियामना चटमिनदुना मणिपुर की अपुनबगी सक्तम ngasi fawba lengdana thamnabu honari machoi tabagi wakhalona manipur kanbangamloi haiba wafamasi lamdamasta khundariba kanglu furup khudingmakna khanglaba wafamni indiana sanariba lalong sing asi thengnasi hairabadi yelho furup singi luchingba madi miwe singna yelho mi furup masel gi marakta nungai naroidaba madi mairik pidagi maijawbi oirakpa yaba wafam fongdok loidabani haiki Laipang miyam ga loina na ngasi Manipur da khunda minariba furup sa singa sige marakta mutual understanding amal le minana bohona ba koi kanglu furup masel gi marakta yelongai da gi le minara ba furup sa singa se masi koi punna hingminadragadi punna saukhot minadragadi masoi ta ba dumul wakhal duna koi Manipur haiba leipa si kaidongoi da ganmanga moi Manipur si tangdu leita ba punsi malak panga moi haiba si yelomi yelo furup khuding mangna madu wakhal taminar aba matam mamani na ikoi logjaba ko loina mangasi silver jubilee sina lakpon numida sida leipak miyam da United Committee Manipur gi maikai di mo sinjara kanda kundar ne minari wa furup cha sing da gina afil tawjaning badi ikoi furup masel gi marakta nungai naroi da ba wafam sing yari ba makai thambidaba ekoi nungsi chana ne hingminanaba kaishunataba thodok macha dagi ekoi merik pidagi maijaubi onnaba karigumba furup kangluba matana madu honabidana ekoi she pun hingminagadabani amusung punna chakhonminagadabani haibagi wakhal sida mang tharakanda India lengang na sila iba sumlaba laulam nang sing sidi ekoi ngakthok pangawnaba ekoi furup chap kudingmaki leaders sing community leaders sing isilinaw sing na wakhal taminaduna apunba Manipurni ai Manipurini haiba wakhal sida chena thajamina kanda sagatmina bo honamina si haiba sing United Committee Manipur gi maikai digi mi lepak miyam da appeal tawjeri haiba apun si thamjaraga India lengakna chatharakliba proxy war loishinaba miyam punna kholau lawminaba lepa yadri haina amuko ki president S Sanjoina sinduna kwakachal akam lekai da amuko poirei leimarol amawawa COHR madi MSF na sinduna pangthoki wakat mifamda fongdokre Indiana sengatpa lanmina terrorism gi thawong chathaduna micham yam gi lanthum yum kai mai thabasi khudakta lepkadabani miyambu aki akhang leitana ningtamna hinghalu haiba demanda phamki wakan mifamadura sarukya akibasingna India gi security forcing leibagi mathau tadre lengakna micham yam gi lanthum ngakpangamdre haina iba play card sing siznaki Indiana Manipur loishinana bakuki gi suda leiba amadi suda leitabasingda sel thadari Indiana chatharakliba lanasi lefannaba punna kholaukya lawminasi haiki Manipur da Central Force also the State Force also leibagi wahan thok leitre maramdi sanglo matam mini chatharaga lakli aduga amusu khwaidagi temada ngasi 2023 gi thar me dagi government Indiana proxy war chatharaga koina training piraga su amadi nansu kuki military singbu directly sinaduna akhoi gi kangluk naiba mioi kya mangan tan ba aduga kunai asida mo borin tan da ma chatharaga se Manipur miyam na khangla ba kan akhoi central government na component card ama sanara aga left na changjal khudimba akhoi strongly protest tawgani problem singa se
Manipuri miyam na solve tawdragdi upai leroi pithribi the largest democratic country ne hariba government India se akhoi gi miyam gi voice kolorena akan khongjang ke ang sangkin rakani natragadi akhoi khunai ase asukki mati no magi phibam social lakna kangkong sabe lagle aduna Manipuri miyam da hygienic libadi Manipur ase 1949 dagi ngasi phawda maigai khuding da ot laga neiga namdaraga lakliba sing ado no magi mai senglak labanina aduna maram warkan da praja khudimangna nupa nupi khaidra iho tomina se akhoi gi sahi lising ke gi itihas ase government India semba natte aduna miyam punamakchu hauna boleitana haina boleitana ngasi ibnu mistagidi akhoi akan movement sathalasi su abani nanchu da खुलाई कयाम पी ट्रेनिंग कया पी पैसा क्या थादे बसे लुपा लिसिंग तरह तो सैलरी पीदना ड्रोन पीदना खुजु खुलाई पीदना चेंग सा सप्लाई तौदना अदु इम्फाल मनुंगदा क्रॉस तौदना एयरपोर्ट फदो पुदना पिकअप तौदना ड्रॉप तौदना तौरिबा ngaktane maduna masidi government India na chanaba proxy war gi manungda leiba ngaktani na government India gi hagaliba mangang ase thutepa matam oina tragadi akoi khunai ase kanbang ngam loi hani School Fagaransi Mission gi Sarukamoin MSF ki akhanaba team sing na yingchinna lakpa school sing da matik chaba principal leiram da bagaloinana principal primary amadi high school gi oza sing na higher secondary school amabu chalai handuna thamlaba thengnarakle hari Thobal district ki manung chanba khongjom da leiba Lalit Madhop Sharma higher secondary school amadi district asimaki nopok sekmai da leiba sekmai kumbi higher secondary school da chatuna yingchin bada high school ani si high school dagi on khat khraba singni adubu school ani si headmaster headmistress and chalai handuna thamli masigi thonga si lenga ki karamba agenda no khongjom da leiba Lalit Madhop Sharma higher secondary school asa oza anek mari leiba thengnarakhi hari class 11 science stream khak hangdokliba school asida punna mahiroi taraga manga lerami nongpok sekmai da leiba sekmai kumbi higher secondary school da oza punna kunga mari neklaga chalai ramba thingnarakle hari MSF ki vice president Prem Ningombana class 11 amadi 12 da mahiroi punna marfu leiba sta primary ki oza marina higher secondary ki level da takpi tambiramba si mong maril tadaba lenga ki thaurang thaushilni masi mission asi amuk hogdoktragadi Manipur government ki school sing da mapung fana oza amata lehenba ngamloi dauri athu matamda hairiba secondary school asida ai henba miteng changduna thabak paikatrabadi mahiroi singi iho malakani mahiroi naha sing kansi Manipur kansi haiki school Fagaransi aibo mission asi Delhi government gi thadarakpa scheme da yawba paisa roknaba misal oirabra laigadaba oza sing mapung phana lehenba yadaba mission oibra natraga school khatamak sanaba leiba mission oibra mission amam mathok tarabra high school dagi higher secondary upgrade tawkraba secondary sing asi oza leramdaba si mission na kawai haksang yawnga yajadinge oza mapung phana lehensi high mission ama mathau tagadawribra masi natrabri oza sing mapung phana lehenba ngamloi dawribra High Court Legal Services Committee, High Court of Manipur, Supreme Court of India gi Mediation and Conciliation Project Committee ga khutsan naraga Advocate Mediator singi Mediation Refresher Course amasung Mediation Training haudokrai. High Court of Manipur gi auditorium da pung kun gi Mediation Refresher Course amasung pung nifu gi Mediation Training thasigi tang taruk faw pangthokadaba sigi hawdokpagi thoramda Manipur State Legal Services Authority gi Executive Chairman oiriba High Court of Manipur gi Justice A Bimol Singh amasung Justice A Guneshwar Sarmasu sarkyaki mediation gi refresher amasung training adugi ahoba numita judges singa senior mediation trainer singa mediation gi maruoiba amasung dispute labor sing yashinaba purakpada hena maipak nabagi matang da khanaki loinana mediation hena mapangal kalhanaba advocate mediator singi capacity building amasung professional training ki matang da su khanaki training amadi refresher course sarkyari basing pungning thogat pagaloinana practical session interactive discussion da pungning changduna mediation proceeding chathaba matamda changba skills laushil mediation act inglisingani kunga humdoi mapung fana chanahanbada thabak pangthok pangamnaba hotnasi haiki hari training asida Supreme Court of India gi mediation and conciliation project committee na tongan ba state ki senior trainer singna training pigadori pung kungi mediation refresher courses da advocate taragani pan aduga pung nifugi mediation training program gi batch anida advocate nifugani thoi punna advocate humfuna sarkyaki
Chaniga Kungani Suba Death Anniversary Rajasri Baiga Chandra Thoram Sri Sri Anu Mahaprabhu Sevayat Samiti Sinduna Chahi Sigi October Gini Pandigi Taraga Humdoida West Bengal Gi Navadip District Ki Nadia da Pangthok Lagani Haina Sevayat Samiti Ki Chairman R.K. Tikandrizitna Fongdorakli Ngasi Pisum Chinga Macha Manakta Leba Organizing Committee Ki Office da Paumi Singona Batu da Mahana Makatana Chaniga Kungani Panlak Subahanda Ki Thoromasa Rajasri Baiga Chandra Ki Mafamda Haile Katuna Mahaki Matik Mayaida Saksonjaba Isai Jagoi Rasamadi Makal Kyagi Thoronga Loinana Nimitaruk Ni Chupna Pangthokani Loinana Sri Sri Anu Mahaprabhu Asi Navadipta Rajasri Namatau Karamna Lehen Biramba Haibagi Matangda Akanaba Chifonga Masu Putokani Chifonga Sigi Marilenaba Article Sing Kang Hairaba Research Scholar Sing the Gilauduna Hapchakani Manipur Thoramasibu Yaubalak Sing Su Sevayat Samiti Madi Organizing Committee na Laifam Su Sinjagani Navadipta Rajasri Vaiga Chandra Sri Sri Anu Mahaprabhu Ki Khubam Lakpirambana ngasi fawba miyamna thawal fangjaba ngambasina Manipur gi culture bu miramda saktakpada achoba thawtang lauri haiki Andaki ajisigi thoramachida akanna jepong amusung potongna honajeri jepong asida rajasina na hodopiramba jogoi rasa sankiton pung masigi maramsida awareness pubirakna widamak manipurda lairiba scholars singi mahondusu sebasim gi magadi amusung agunagi magitagi article yamna sangdusu khadangursu ibinaba organizing committee gi magadi insinjeri hariba function nasi tang nipan diga horoga tai taundoi nimtaru ni chupna pangtok ko dirba function ni Chayola Machupna Chathakadaba Humbudra Taret Lag Subaban Mahotsap ki Saruk Ama Oina Chandel gi Purum Chumbang John Tlang Amadi Chandol Popida Thoramasi Maipak na Chathakre Purum Chumbang Village the Village Ujara Kya Thakre Thoronga Mari Lenana Dr. N. Munal Maitei DFO Chandelna Manipur ki oina uchara lak taraga manga thabagi manungda Chandel ki oina chaliba chayolasda uchara lak amaga lising tara thagadabani Masad district asida leiriba subdivision ahum haibadi chakpi karong khengjoy amadi Chandel bu konsingani Dr. N. Munal na makhatana haikibada u thabadi araibani luribadi hohanbani Chandel ki oina ban mahotsa palan gi makhada konsingadori ba punba khungang kuntragani thoina makhoina thariba Uchara Singh Adubu Kwaidagi Yamna Hohan Bangamba Kunda Lupali Singh Taragi Manama Forest Department na Pigani Masi Paisadugi Nate Kun Singh Adugi Tauna Hapa Madi Sakangbani Maramasna Palan Tauramasi Manunda Thariba Uchara Singh Sibu Soidana Hohan Bada Aikoi Puna Sarugamina Sihaina Dr. Monalna Tinkipa Miyam the Media Gi Thongda Apil Tauki Aikoi mathang chahida aikoi na thajarim u sing asi aikoi assessment tawjage hairiba assessment asida khwaidagi hena mai pangna hawalamba ngamba adum laba khun natraga mafam baduda aikoi forest ki site gi lupa lising tara gi mana ma thamjage maramachina praja singnasu mana du phangbagi nataba malim pithribi ma chibu kandaba yadi haibi waklon da aikoi na thariba u sing asi soidana honbiu haibasi forest ki site gi apil tawjage Bisnupur District ki Amata Ngairaba Nupi Singhi College Oriba S Kula Women's College Nambolgi Nifuga Manga Suba Foundation Degi Thoram Ngasi College Asigi Multipurpose Hall da Pangtokrai Nifuga Manga Suba Foundation Degi Thoramadida College Asigi Campus Ladiba College Asibu Linkalam Basana Sam Kulagi Mitamda Leisukatuna Ikai Kumna Bodki Thoramadida S Kula Women's College Nambolgi Hanagi GB President Mongjam Ibuhol S Kula Women's College ki Principal Dr. R.K. Lokendra Masung College Asigi Founder Member Singna Atoiba Mithung Len Singwaina Sarukaki Bagaloinana Ngasigi Thoramadida College Asigi Mahiroi Singna Cultural Program Kya Masu Utki Ozawairamba Dr. B. Sarachandra Ya School AC da Taraga Humdoi Suba Manipur Legislative Assembly Mikhal da Mirep Oiragani Lauthokre Ya School AC gi Manung Chanba Palace Compound gi Mahabali Maning da Leba Mahaki Yum da Pangtok Pathoramda Mirep Oigadoriba Dr. B. Sarachandrana Ya School AC da Lairiba Chahi Taragani Pandagi Kunka Manga Fawbagi Mirolgi Laibak Tamba ngamdaba oire mahima sing haijarabasu makoibu lamjingnabagi liklam sembinaba leitabana kari oigani tamba ngamdre chahi kunga manga dagi hauraga yankai fawbada leibana sufam nompam khangdaba
kangaunaba hingnabagi lambi leitabo oina hingli lebaki issue oirabassu issue khudingmak politically decision lauraga leadership amagi makhada solution purakadabani adubu mapung fawa vision yaudana thabak tawbadagi lekha tarakli maraibak nungsiba khangdaba singasi society sigi oinadi yamna sathiba singnaba moirakli makhoina makhatana leitharabadi tungi punsi kari oigani tambangam loi haiki hopeless hoiraba pungloi loiraba samasi fibam mama laibasida anabu mayolama karamaina koina songgedegi haibase koi maswai marumde democratic setup sidadi misam prajagi khwaidagi makhada laigedabani miyangi mihutnase misam prajasina shakti ne misam prajasina lanthum ne misam prajasina loksingyane aduga adugi service pine na tholai badani magi down the laigedaba potsina hojikti misam prajasi ngaktangi maikum uppaga sewa tohan biu haidana khudlonaraga hek power phangiba mikuptadagi misam prajasingchina mikha ponba minai nai thangi thak handharakanda sangi phinebagi thak leiba khoi political culture se koi change to tangai phadre haibagi idea ama khakta ayang thokjarakpani hozi pog merthana te mabrem tang nominasi honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule Leiren Dwellers na puthokchari mega monsoon sales adongi imung manungi ahongbo mamalda sana lepangamnaba machine saba sana khudimata supnatagi chada ama making charge khaktada lawiba yaragani maphamna Sega Road Thodaba Boklaikai Imphal West matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup breaking matungda mayamba mukhana tarab nokchari makata baba officer divisional forest officer Thobal forest division Dr. Leshang Them Jesli IFS ki meeting makhada range forest officer Kakching range Laisham Dinesh Singna senduna humudratare subaban mahotsab inglisingani kungataru ki makha chatarak poinanga sisu sorada ucharakya thakre ucharakya am su yen thokre loinana thoramasida soragi local volunteers kya su sarkya ki Malem Sembi BLF Whiteone gi naungna saba sanglen sangaba ki thoram Whiteone maning lekai community hall da pangthokre thoram asiga mari leinana P Surbalana nauna sangariba Malem Sembi BLF Whiteone gi sanglen asna BLF asna office laitabagi khudong chadaba kya mayok narambadu kopangam lagani haiki MLA Lokeshona BLF ki makha da yauriba SSG gi member khudimangna sel sizinabagi hainabi ningthina semgatuna bank ka mai pakna chatminaba ngamnaba honasi lengakna nupi amada lupa lising tara pigani hairibadu kanagumba political party magi bot khombagi pambai ohindanaba SSG yauduna leiraba nupi singna phanghaunaba honasi haiki Manipur gi ngamkhai kaibi yaroi haiduna mama leba kannaba amadi inat lining yokhatnaba honnaduna haukiba chahi English ngani kun homdoi dagi Manipur gi ngamkhai kaibi yaroi haiduna khongjang siliba tengoloi singbu NIA na phajin ki bada yaw ki ba Bisnupur district ki oina mamang lekai dagi mutum nawbabu NIA na haukiba thada phajin ki duna laikhraba matung mahaki imung manungda oinam apun mera pai bilup ki president M Romana luchingduna mera pai bi sing chatuna chana thakna polam sing yauna selgi angam mateng pangkhre mutum nawba nomagi suraga nomlaga hingjaba imung oibadanatana mahaki pikliba angang amadi loina bina wana leiriba dubu kharada oirabasu mateng oinaba haiduna sel yauna chana thana polam sing mateng pangbani loina na athubada phajin kiba arambai tengoloi sing athubada thadok piu hainasu apil tawrakli Maitai Pangal Khunthok Ningsing Thauram Committee Maipak Ningthau Committee na senduna taruk suba Maitai Pangal Khunthok Numit Palan Lilong Soipokpi de Leba Lilong Haurebi College ki multipurpose hall da pangthokre
Tharam aduda Maipak Ningthau Committee gi convener Alhas Arsad Basai Mayumna Maite Pangal Khunthok Ningsing Thoram Committee na silliba thoram asigi handaki oiba wakhallondi aikhoi amatani I maselni aikhoi amato oina punna nungsi chanana laiminaraba matamdada ireiba asi chawkhatpa amadi ingna chikna tangdu laitana leiba oigani haiba paujilasi miyamda pinaba pangthokpani haiki Spain na Austria bu Portugal na Croatia bu amadi Switzerland na Algeria bu maiti piram laga FIFA World Cup ki round of 16 gi pre-quarter final changkhrai malem gi lebak ahum USA Mexico amadi Canada na yumbu oiduna mamang thagi taraga mathoi digi lebak ni fugani pana group taraga ni thoi thok na khaidokna stadium taraga mathoi chathari ba FIFA World Cup ki ngasi ayuk Angeles Stadium Inglewood da sanakiba round of 32 gi ahanba match da Spain na Austria bu goal ahum sino da maiti biduna pre-quarter final changkibani Spain gi mai pakibagi goal ahumadu M Oyarzabal na match ki kontraga taruk suba madi marfuga mapan suba minute goal ani chanki atopa goal aduna P Porona match ki humfuga taruk suba minute chanki Toronto Stadium da sanakiba ani suba match na Portugal na Croatia bu goal ani amada maiti biduna pre-quarter final changkrai Portugal gi mai pakibagi goal singadu C Ronaldo match ki humfuga nipan suba minute penalty goal ama chanki atopa goal aduna G Ramos na match ki apiba matam gi ahapa minute mari ta chanki ahum suba match da BC Palace Vancouver da sanakiba match na Switzerland na Algeria bu goal ani sinoda maiti biduna pre-quarter final changkrai Switzerland gi goal ani du E B Embolona match ki tara suba minute amadi D Doyena match ki nifuga taruk suba minute chankibani DV Seattle Stadium da sanakiba match da Belgium na Senegal bu goal ahum anida maiti biduna pre-quarter final changkrai Belgium gi mai paki bagi goal singadu U Telemans na match ki marfuga mapan suba madi match ki extra time gi chamaga kun suba minute goal ani chanki atopa goal aduna R Lukaku na match ki marfuga taruk suba minute chanki bani San Francisco Bay Area Stadium na sanakiba atopa match mada USA na Bosnia and Herzegovina bu goal ani sinoda maiti biduna pre-quarter final changkrai USA gi mai paki bagi goal ani du F Balogun amadi M Tillman na match ki nifuga manga suba amadi marfuga ni thoi suba minute chankibani Hazulis lapada maroiba pau amkana pisari UCM gi kungamanga suba mapok kumon gi thauram pangthokrai yelhomi furup masel gi marakta nungairoi da wafam hairoi da bani haina UCM gi YK diren haikrai amadi India lengana chatharak liba proxy war loshina ba miyam purna kholaw longmina ba lepa yadri haina amuko gi president N Sanjoy haikrai Pau ki na ICB na sandok chari ba pau matang swaida tin sinjari mining tabiri ba puno pa khana khurum chari